Modi amasung Amith Shaha Leirmbei Manipur Leirmoi haiba CM gi wafam condemn towi. Manipur tek kai khidanaba miyam leizabi thaduna honewi cherak asida yummai thaba mi Hatpa mi faraga thiba ngamdriba double injilinga ki Prime Minister Narendra Modi amasung Home Minister Amith Shaha Leirmbei Manipur Leirmoi haina Chief Minister N Biren Singhana phongdokiba wafam CPI Manipur State Council na akanamangda condemn tawkre. CPI State Council na Cheryl Amana Hai Sakti Leirabani Hai na Pongzariba Prime Minister Narendra Modi amadi Home Minister Amith Shaha na State asegi thokliba mihak mipun fawba thingba natraga ngakpa ngamdre. Hojik su Laimakongi Army Camp manungdagi mangkiba Kamal Babu fawba kanba ngamdre mahak hatkraba pumkraba haiba fawba phongdoktre. Pigliba angangi hauraga ahal oiraba mipum kudingna sahi ani farakadoriba asi fawba Prime Minister Manipurda amukta lakpiyu amadi Prime Minister Manipurda amukta di satpiyu haina maikai kayadagi miyamna lauraba fawba tabidri. United of America gi nupi masa amana Prime Minister Narendra Modi da lambi takladuna UAE da lakpagi mahutta Manipur da satpiyu haina phongdokkiba laikhrabani. Pumnamak adu hojik fawbadi aremba tari adubu Prime Minister bu thagaladuna mahakna leiramdrabadi Manipur leiba asi leiramloi haina Chief Minister N Biren Singhagi wafam asida kanagumba miyoi amata taningloi maram aduna Chief Minister Birena phongdokliba wafam adugidamak miyam khangna lankhre haijagadabani. Chnaba Police Officer Thabktei Turminate toduna fajan kiba Khun Ngakpa thadorkadabani pik. Khun Ngakpa Hatpa da Chnaba Police Officer Thabktei Turminate toduna fajan kiba Khun Ngakpa manga condition yauduna thadorkadabani haina Peace and Integrity Committee Kyamgai Pik Amadi Alls Kyamgai Nupi Sokot Thorang Lukna Phongdokli. Pik ki convener C.S. Megasandrana Kuyak Pidran Thadorok Cheryl Amana Hai. Micham Yangi Pumsi Amadi Lantum Ngak Selu Haidanan Ziribamda Sanction Kiba Democratic Oiba Kungzanga Mahiroi Amabu Nungmaina Kaptuna Hat Kibada Natana Mahiroi Amabu Aruba Fibam da Laikal Halaga Micham Yambu Asu Apan Yahan Kibagi Thodok Laikrabani. Asigumba Serek Asida Tha Sigi Taranitoi da Thobal District Salung Pamda Khun Ngakpa amabu nungmaina kaptuna Hatpa natana Khun Ngakpa manga Manipur Police na fajan kibagi thong asi akanna mawngda yaningde.